ꯍꯥꯏ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯦꯟ ꯉꯧꯕꯗ ꯑꯩꯈꯣꯏꯒꯤ ꯌꯦꯟꯒꯤ ꯃꯊꯨꯟ ꯍꯥꯏꯇꯥꯔꯦ, ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯦꯛ ꯑꯦꯅꯁꯇꯗꯤ ꯅꯠꯇꯕ ꯄꯥꯔꯠ ꯆꯥꯎꯅ ꯀꯛꯑꯒ ꯂꯧꯕ ꯍꯥꯏꯇꯥꯔꯦ, ꯄꯤꯁ ꯑꯆꯧꯕ ꯑꯅꯤꯁꯦ ꯇꯧꯔꯒ ꯉꯁꯤꯗꯤ ꯆꯥꯖꯕ ꯇꯥꯔꯦ꯫ ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯃꯊꯦꯜ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝꯒꯤ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕꯁꯤꯃꯗꯤ ꯃꯊꯦꯜ ꯑꯃ ꯑꯣꯏꯅ ꯍꯥꯞꯆꯔꯦ꯫ ꯑꯗꯣ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯆꯥꯕ ꯍꯧꯖꯔꯛꯑꯒꯦ꯫ ꯏꯔꯣꯟꯕꯁꯤꯅ ꯐꯅꯤꯗ, ꯏꯔꯣꯟꯕꯁꯤ ꯍꯥꯟꯅ ꯂꯧꯍꯧꯕꯅ ꯐꯅꯤ꯫ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕꯁꯤ ꯊꯤ ꯍꯥꯎ, ꯃꯇꯝꯒꯤ ꯃꯊꯦꯜꯅꯤꯅꯕ ꯃꯩ ꯇꯥꯔꯦ꯫ ꯁꯤꯗꯤ ꯅꯩꯗ꯭ꯔꯕꯤ ꯁꯤꯁꯨ ꯌꯥꯔꯣꯏꯗꯣꯔꯤꯅꯦ ꯑꯣꯏꯃ꯫ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕꯒ ꯐꯖꯅ ꯇꯣꯠꯂꯒꯕ ꯐꯖꯅ ꯐꯨꯊꯕꯁꯤꯗꯤ ꯃꯌꯥꯝꯁꯤꯗꯤ ꯍꯧꯔꯒꯦ꯫ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕꯒ ꯌꯦꯟ ꯉꯧꯕꯒꯤ ꯃꯍꯤꯁꯤꯗꯤ ꯋꯥ! 자, 그럼 ꯑꯗꯨ ꯃꯌꯥꯝ ꯌꯣꯡꯆꯥꯛ ꯃꯔꯨꯗꯤ ꯌꯥꯎꯕꯅꯤꯀꯣ, ꯑꯗꯨꯒ ꯑꯩꯗꯤ ꯑꯗꯨꯝ ꯁꯥꯏꯕ ꯅꯝꯗꯪ ꯂꯩꯔꯝꯃꯦ ꯑꯗꯨꯝ ꯄꯨꯂꯞ ꯌꯣꯠꯄꯅꯤꯅ ꯃꯌꯥꯝꯅ ꯌꯦꯡꯕꯗꯤ ꯌꯣꯡꯆꯥꯛ ꯃꯔꯨ ꯌꯥꯎꯗꯕ ꯅꯤꯡꯉꯝꯒꯅꯤ꯫ ꯃꯔꯛꯁꯤꯗ ꯌꯣꯡꯆꯥꯛ ꯃꯔꯨ ꯑꯗꯨꯝ ꯂꯣꯏ ꯌꯥꯎꯔꯤꯖꯥꯠꯅꯤ, ꯁꯤꯗꯁꯨ ꯇꯥꯏ꯫ ꯑꯗꯩ ꯑꯩꯗꯤ ꯑꯗꯨꯝ ꯄꯨꯂꯞ ꯍꯦꯛꯇ ꯌꯣꯠꯈꯤꯕꯤꯅꯤ꯫ ꯉꯁꯤꯗꯤ ꯌꯥꯝꯗꯤ ꯌꯥꯝꯃꯦ, ꯄꯨꯂꯞ ꯍꯦꯛꯇ ꯂꯣꯏꯁꯤꯜꯂꯒꯦꯅ ꯏꯔꯣꯟꯕꯁꯤ ꯂꯣꯏꯅ ꯍꯦꯛꯇ ꯍꯩꯖꯤꯜꯂꯒꯦ꯫ ꯃꯌꯥꯝꯁꯤ ꯌꯣꯡꯆꯥꯛ ꯃꯔꯨ ꯉꯥꯛꯇꯅꯤꯀꯣ, ꯑꯩꯒꯤꯗꯤ ꯃꯌꯥꯝ ꯌꯣꯡꯆꯥꯛ ꯃꯔꯨꯁꯤ ꯌꯥꯅ ꯊꯦꯡꯅꯕ ꯁꯥꯏꯗ꯭ꯔꯁꯨ ꯄꯨꯂꯞ ꯍꯦꯛꯇ ꯌꯣꯠꯈꯤꯕꯤꯅꯤ꯫ ꯇꯣꯠꯂꯒꯦ ꯄꯨꯂꯞ ꯍꯦꯛꯇ ꯆꯥꯗꯧꯕ ꯂꯩꯔꯝꯅꯤꯅꯕ꯫
Chứ hả? Gak menu gak apa ya? Gak menu gak kan? Itu ambil. Kalau itu yang sini sahabat itu. ꯑꯗꯣ ꯆꯥꯛꯄꯨꯈꯝ ꯑꯃ ꯆꯥꯕ ꯂꯣꯏꯕꯗ ꯏꯁꯤꯡ ꯊꯛꯄꯁꯤ ꯅꯪꯗꯕꯩ ꯋꯥꯅꯤꯁꯦ ꯍꯥꯏꯕꯗꯤ ꯆꯥꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯨꯗꯅ ꯏꯁꯤꯡ ꯑꯩꯗꯤ ꯕꯔꯥꯕꯔ ꯑꯌꯥꯝꯕꯅ ꯆꯥꯛ ꯆꯥꯕꯗ ꯏꯁꯤꯡ ꯊꯛꯄꯁꯤ ꯅꯪꯗꯕꯅꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯀꯥꯟꯗ ꯏꯁꯤꯡ ꯊꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯣ ꯉꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ